Extrajudicial Execution Victim Families Association Manipur IFAM gi tarama thoirak suba mapokumon thoram ngasi Kwaikaithil da leiba IFAM gi office te pangthokre Fegokta da yauriba oza sing mapukta po oza ngaktane Chinda strike wafum phongdoklabasu nungdadi mahairoi singi damak yaifana ba wakal khalibane Mahairoi sing thoina pakhatpa tobiganu haina Education Minister T.H. Radheshyamna Mahairoi singi puning phatharakle More the Laiba Maithei Council More ge conference hall da Labor Department Manipur na sinduna Pradhan Mantri Shram Yogi Mandhan amadi National Pension Scheme for Traders and Self-Employed Person hariba banner asigi makhada scheme ama ngarang hodokre hariba thoram aduda Labor Department ge Inspector M. Bhige Chandra Head Clerk Tomba Maithei Council More ge President M. Thoiba General Secretary N. Inaucha amadi Indo-Myanmar Worker Forum ge President N. Punindro Sarukyaki Dhanamanjuri University ki makhada leiba college sing yauna DM College of Arts ke koibada leiba institution sing University asina sinduna Education Minister Dr. T.H. Radheshyam yauna lamtu sengtokpa ki thoroma ngasi pangthokre Kumjale singani tara manga degi tara nipan fawba government polytechnic ta tamlamba mahairoi amadi mahailoi sangasigi oja singa loinana ngasi let's nature generate freely to preserve our human environment haibi hiramda Nasi mahailoi sangasi ke koibada u thakibaga loinana lamtu si sengbagi thabak pangthokre Harikagok Makhong Development Committee na sinduna ngasi ahumlak suba annual tree plantation program ama Mahabali umangya koibada pangthokre Let's repair Mother Earth's lungs haibi hiramda pangthokiba u thabagi thawamaduda Sarukya kiba Yai School lesi ge MLA Thokchom Satyabatana lamdamasida honglakliba ainga sagi khallasibu kannabagi pandamda Harikagok Makhong Development Committee na uthabagi khongthang lokulakpa si thagatningai ne Aikoina malem yoina ainga sa si kanba matamda lamdamasida lariba mipum khudingna amatoina manaba thodang ama lominaba mathau tai haiki All Bishnupur District Working Journalists Union ge yaifa thorang sing paikhatpada mateng oinaba Bishnupur AC ge MLA Govindas Konthaujana mahaki April thagi tolok ki senfam degi lupa lesing yankhai ngarang mateng pangkre MLA Govindas Konthaujam ge ningthau khongda leiba yumda Union ge Paumi members sing punna sarukya kiba achamba thoram amada Union ge President Y Sumananda amade Vice President Dr. H Romena check oina hariba tengbang ge senfam adu Govindas Konthaujam masana aktingna khusina ke Meghalaya gi Konung Silong gi ampling da leiba Border Security Force BSF ki personal singi marakta COVID-19 gi positive case hindalakpadagi Meghalaya government na rinja ampling Nomen Song amadi Maupat ki mafam singda yumthong khudingda test tawbagi thabak paikhalagani haina lauthokre test tawbagi thabak ase village council singa tanaraga nasidagi hawragani Arunachal Pradesh ta nong kanna chukiba amadi chingning khaibagi thodokta miyoi kya laikhidraba thododuda Prime Minister Narendra Modi awawa phongdokre Twitter da thagalakpa warol amada Narendra Modi na laikhidraba singi mung manungda nanghori bawabada sarukyari loinana Thaudogaduda soklaba miyoi singbu athuba matamda fagalakpa oirasanu amadi center na pangba yaba mateng pangani haina thajaba piki